मारू ओइबा पाव खरा मैम शेयर तौजगे अहानबदा माबुंगा मसलगा कानीगा कोनना फारे ngasi numit yung bapung baroga minit taraga mangarom tabada Kakching District Police ki Superintendent of Police Victoria Yengkhong ki supervision makar District Police asigi commando team amana sugunu kaithel khongnang makhondigi mabung amaga masal amaga kani kg manga konana fare hairi police ki pauna hai faraba mabung adugi maming sonmin thang saikun kumdoi kawi aduga masal adugina sinai hat hokip saikun ngani thui kawi makhoi gi apokpana thonglal hokip kawi Chusampur district ki monglen phaikhul dagini police na makhoi ani digi samaga yangkhai bagarman district ki gari masa MN01AF 7054 amasu recover tawre hari faraba miwe ani adu kani sing amadi gari aduga konana makhata ba ain yoeba thabak sing lokhatnaba sugunu police station da sinakhre hanasu pausi sin makhata na fungdorokli atopa pawa manamuk yarabadi loan singat pa hobiro Manipur da leiriba microfinance amadi tungan ba private company singda Tolop masa phangduna thabak tawribasing hainingai leitana awaba phibam mayoknare haina finance institute kharagi employee singna phongdorakli malem gi oina covid-19 gi laisatna maram oiduna leirakpa athingba marakta manipur da satliba sahi asigi march thadagi athingbasing thamkiba marakta loan recovery gi thabak sing lepkhiduna haujiksu recovery gi thabak sing leptuna lakli haina phongdorakli Private company sing asisu aduhakna sen pairaga salaiba natabanina loan recovery amata taroktabada hainingai leitana awaba phibam mayoknabadagi employee singna thagi phanglamba yam khidraba senpam piba ngamlaktabana kharapi taba tawre hairi adubu sada thaktabadi yadabana puba langba tawduna saba thakpa tawbana yamna natai sadaba phibam amada lairi haina palladuna manipura hana lairamba athingbasing leptana komthokpa haurabanina loan laukibasingna October thadagidi loan gi senpam singatpiduna tolop masa saba private company singi miyoi singsu miyam gumna hingba ngamhanbiu hairakli haina pausi isna makhata na fungdorakli amuka hana atenba pau oza taruk sangduna mahiroi ama phubirakle hairok higher secondary school class 12 tamnaba ming sanbada sel hena loksili haina wakaluba mahiroi ama oza taruk sangduna furakle hairi mahiroi phubada senaba Oza school asidagi transfer tawgadabani haina demand tarokli mingjan sen hena lawi hairubagi furaklaba mahairoi adugi maming moirang them sanathoi kawi hairok haitupokpidagini September 19 na mahangna school asida class 12 ta mingjanbada mingjan sen lising gasanipa lokhom thokpada lising amaga sanipa yangkhai lauki nongalaga amuk school asida 11 pass tawbagi certificate lawbu satpada oza singi mekedigi paisa amuk piyo hairakhi maduda ming sanmada lahauba henba lupa yangkhai adu ohelu hairubaduda oza taruk sangduna phurakibane thawdo asiga mari lenena muknarakpadagi hairok police station gi kangbu laktuna thawdo adu lakshin khre haina su pauksi isina makhata na fungdorakli atopa paw amanamo AR ama drug konana fare September 13 gi nungthulpung taruk makhairom tabada narcotic affairs and border police ki kangmu amana Imphal gi North AOC gi winger counter maya digi Assam Rifles ki personnel ama kani kg manga ga konana fare farab AR personnel asigi maming Surjit Singha Saikuntra ga mari apokpa lekhidraba Baldip Singha Punjab ki Shri Aman Khan police station konba Kasi Hill Amritsar dagine haujingna Singha ta leiba anisuba Assam Rifles posting taraga laibane maki rifleman number F15011611 faraba personnel sigi mathakta nafna case ama lokhat pagaloinana makha taba ain yoeba thabak AR personnel sigi mathakta lokhatna pa thabak pekhatle haina police ki PR ona thadorpa sirol aman sukhongalagli atopa pawa manamu yamna maru oiba masum yamna kanagane khanba masum khoi manipur gi oina yamna saukthokningai oiraba adugumba pawa mani mayam da share tawjage phirol da pakpa COVID-19 virus hat pangamba virus ka basa launch tawkre hauzik malem gi oina sandoroliba COVID-19 gi laisat asidagi ngakthokpada mating oiba yaba phirol da pakpa virus singbu hat pangamba virus ka basa mingthonba hidak amangasi sanjeng thong da leiba organic outlet launch tawkre ngasi launch tawkiba hidak asi Maharashtra gi Kolhapur da leiba Shivaji University gi School of Nanoscience and Technology ki Deputy Director Oiriba Manipuri Masa Professor K. Kiran Kumar Sharma na puthokbane mana puthoralibi hidak virus ka basa asina phirol da pakpa SARS-CoV-2 virus asibu hat pangame hairi ngasi ayuk pangthokiba thoram amada moma
Manipur Organic Mission Agency की ब्रांच एम्बेसडर ओरिबा एक्टर डेनी लिंगमाबमना वायरस काबासा अदु लॉन्च तौखी वायरस काबासा असी फैब्रिक स्प्रे ने स्प्रे असिना बैक्टीरिया अमसुम वायरस पुसादा 99.9 हाटपा ngame हिदाक असी नैनो टेक्नोलॉजी की पेशेंट ओइबा अल्कोहल याउदबा FDA ने अप्रूव तौरब हिदाक मखलने मशीन मियोइबगी हक्सांग सोवनिंगाई ओइदे स्प्रे असिना अमुक फीदा कापथोकिबा असिना पुंग निफुगा निपांडी वायरस तगी ngakthokpa ngami hainus pausi esi khutang makhata na phungduragli yamna mai pakpa makhana mani mayamna su kari wakhalon laibi bige habit suduna mayam comment box ta comment amamta thambiramo losilakpu na maruiba content masa amani khatang hapsaramge atopa paw manamo nupi de sathaba miyot minai thingba ngamdre UP gi Hatra school da laibi sei taragama panangai ribi dalit nupi masa amabo मियोय मरीना गैंग रेप तौरब मतुंग सेनबसिंग ममिंग मथा हाइदोक्तनबा मारै कक्थतपदा नतना खु तांग थुदेक्तुना होंदोक्लंबदगी नुमित खरा न्यू दिल्ली की सफदरजंग हॉस्पिटल लाइकनरबा मतुंगदा ngarang सेप्टेम्बर 19 लाइखिदबदगी थौदो अदुबु ऑल मणिपुर नुपी मरुपना सेरोल अमदा अकन ममोंग यानिंगदबा फोंदोरकपगा लोइनना असिगुम नुपी सथदबा मियोत मिनै सिंग असि बीजेपी ना थिंगबा ngamdre हाइनसु मराल सिरकली सौ इंग तरागनिथोय की दिल्ली गैंग रेप तगी हेना साथीरबा नुपीबु ओट नैबगी थौदो असिगी मतंगदा चीफ मिनिस्टर योगी आदित्यनाथ ना सेनबा मियोयसिंग फानबा होनदना तोंगा पाव ओइना मियामदा लान उहननबा होनरुबगी यानिंगदबा उत्तुना दलित ऑर्गेनाइजेशन अमदी तुंगान तुंगान नुपी ऑर्गेनाइजेशन कियाना सब्रजंग हॉस्पिटल ममांगदा ngarangdagi hanba laitana akan makhongjang sangsilakli Prime Minister Narendra Modi ne siguma nungaitraba thaudo asida senabasing ahekpa serak pinaba khangalakpadagi UP gi Chief Minister Yogi Adityanath na SIT ama semkhidabasi BJP na lengakpa state singda nupi amadi nupi masa singi mathakta sathaba miyot minai makhal singda haksin laude haibadu sengna takle piklaba state asida su haukiba September 2 gi ayukta Muslim naha kharana namdun izat mangalaba tungda sirabani haiduna pukri mapanda hondoklambadagi laikanaba ngamdana sikrabi mayang Imphal Muslim sanura amagi wathokta senabasing masa masana police ta surrender taroklabasu tha pharaka doraba thaudo asiga mari leinana FIR pandana laithokpa ngamlibasi angakpa poe thaudo asida senabasing police custody da thamliba maramna ain gi makhada asengma senabasing khangdriba fawbadi miyoy amada zaminda thadoktanaba mari lenaba court ki judge ta nupi marup asina appeal tarokli haina poksi asina makhatari losilakpo oina yamna ngakpa pawng katang mem na share toge sawrakna lak mari rom oigadaba fake covid-19 test kit noida dagi mem fagat khare miyoy amas fagat khare duga mari lenana sawrakna lak mari rom oigadaba repeat test kit company amadagi fagat khare company si sector 7 da laiba noida gi dugum phamadagi ne asum pausigi matungina sigi company si run toriba miyoy sigi maming Rajesh Prasad kawi मार्क्सी फेक कंपनी रन तौबनी दुगा मार्क्सी फागत खरेजिति मासी दिल्ली की अशोक नगर दगी पुलिस ना फागत खिबने सो हाइरी अदुगा हौजि हौजि मासी एफआईआर मा लॉन्च तौखरे कॉपीराइट एक्ट 1957 की मखादा सेक्टर 20 पुलिस स्टेशन अदुगा मखा ताबा प्रोसीडिंग क्या अमा सथरि हैनसु पुलिस की मकेदि फोंदोरक लेदुगा मैम आइना पाथोक सकिब सो की प्लान की क्या योर्स ngakpigani अनबो पाहेक लाकपक मैम दा अपडेट पिजरकी शेयर के वीडियो से मतांग से लुसिनजरगे थैंक यू